Thoubal District Police amadi Kuntrong shuba Assam Rifles ke apunba team amana Meeoi ama Kanba ngamkhibaga loinana Meeoi adubu phabada chenabani haiba Meeoi ama Khutlai ga Konnana Phagatpa Ngamkhre Police tagi phangba pau amagi matung ina sakhangdaba singna Pharuba Meeoi adu ngarang numidang pung 9:00 taba dwaida Imphal More Lambigi Waithauda Thoubal District Police amadi Kuntrong shuba Assam Rifles ke team aduna Kanba ngamkhibani Security Force ke team aduna Kankhiba Meeoi adudi Lilong Jingjau dagi MD Habibur Rahman gi machanupa MD Amir atopaming Boboy chahi kunmari asini MD Amir Phabada Chenabani haiba Meeoi aduna Phauden maning laikai dagi MD Abdul Ghaffar gi machanupa MD Sarif Khan atopaming Mastan chahi kunipan kawi hairi Meeoi adudagi kapa yariba nongmei maru taret yauna Countrymat 9mm ama amadi Honda Activa ama Phagatpa ngamkhi Pharba Meeoi adu potlam sing aduga loinana Lelong Police Station da case sama lokhatuna makhatana thizin ba hokre haina pawasina makhatare